ꯒꯨꯂꯥꯁꯤꯁꯨ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯃꯌꯥꯝ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯖꯕꯗꯣ ꯏꯃꯥꯟꯅꯕꯤ ꯖꯤꯕꯣꯂꯇꯥ ꯆꯔꯥꯡꯗꯣ ꯃꯥꯅ ꯄꯨꯕꯤꯔꯛꯄꯅꯤ ꯃꯌꯥꯝꯗꯣ ꯒꯨꯂꯥꯞ ꯖꯥꯃꯨꯟ ꯁꯤ ꯍꯥꯟꯅ ꯍꯦꯛꯇ ꯆꯥꯖꯔꯒꯦ ꯃꯌꯥꯝ ꯉꯁꯤꯗꯤ ꯆꯥꯛꯀꯧꯕꯒꯤ ꯌꯥꯝ ꯁ꯭ꯄꯤꯁꯦꯜ ꯑꯣꯏꯕ ꯆꯥꯛꯀꯧꯕꯒꯤ ꯅꯤꯉꯣꯜ ꯃꯌꯥꯝꯅ ꯅꯨꯡꯁꯤꯅ ꯄꯨꯕꯤꯔꯛꯄ ꯑꯆꯥꯄꯣꯠ ꯃꯌꯥꯝꯒꯤ ꯃꯨꯛꯕꯥꯡ ꯇꯧꯖꯔꯛꯀꯦ ꯁꯤꯗ ꯅꯤꯉꯣꯜ ꯃꯌꯥꯝꯅ ꯄꯨꯕꯤꯔꯛꯄ ꯑꯆꯥꯄꯣꯠ ꯃꯌꯥꯝꯗꯣ ꯁꯤꯗ ꯂꯩꯖꯔꯦ ꯃꯌꯥꯝ ꯏꯆꯦꯅ ꯄꯨꯕꯤꯔꯛꯄ ꯏꯅꯥꯎꯅꯨꯄꯤꯅ ꯄꯨꯕꯤꯔꯛꯄ ꯏꯃꯧ ꯅꯨꯄꯤꯅ ꯄꯨꯕꯤꯔꯛꯄ ꯑꯗꯨꯒ ꯌꯥꯝ ꯁ꯭ꯄꯤꯁꯦꯜ ꯑꯣꯏꯅ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯁꯤꯅ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯅꯨꯡꯁꯤꯕꯤꯅ ꯄꯨꯕꯤꯔꯛꯄ ꯁ꯭ꯋꯥꯟ ꯄꯥꯄꯔ ꯃꯌꯥꯡ ꯃꯀꯣꯏꯒ ꯍꯥꯏꯅꯕꯗꯣ ꯃꯌꯥꯝ ꯁꯤꯅꯦ ꯉꯁꯤꯒꯤ ꯌꯥꯝ ꯁ꯭ꯄꯤꯁꯦꯜ ꯑꯣꯏꯔꯤꯁꯦ ꯑꯩꯅꯁꯨ ꯌꯥꯝ ꯄꯥꯝꯖꯕ ꯑꯗꯨꯗꯤ ꯈꯔ ꯈꯔ ꯃꯍꯥꯎ ꯌꯦꯡꯖꯔꯛꯀꯦ ꯂꯣꯏꯅ ꯕꯨꯖꯤꯌꯥꯁꯤꯅ ꯁꯤꯗꯩꯗ ꯈꯔ ꯈꯔ ꯍꯩꯊꯖꯔꯒꯦ ꯑꯩꯅ ꯄꯥꯝꯕ ꯑꯂꯨ ꯕꯨꯖꯤꯌꯥ ꯍꯜꯗꯤꯔꯥꯝꯒꯤ ꯑꯩ ꯉꯝꯒꯗꯕ ꯈꯔ ꯍꯩꯊꯖꯔꯒꯦ ꯁꯤꯅ ꯈꯠꯇꯥ ꯃꯤꯊꯥ ꯂꯩꯔꯦ ꯁꯤꯁꯨ ꯑꯗꯨꯝ ꯄꯥꯝꯖꯩ ꯑꯗꯨꯒ ꯁꯤꯅ ꯇꯣꯁꯅꯤ ꯁ꯭ꯋꯤꯠ ꯇꯣꯁꯇꯣ ꯃꯌꯥꯝ ꯌꯥꯝ ꯊꯨꯝꯃꯝꯗꯧ ꯃꯥꯜꯂꯦ ꯑꯩꯈꯣꯏꯅ ꯉꯁꯤꯒꯤ ꯁ꯭ꯄꯤꯁꯦꯜꯁꯦ ꯃꯌꯥꯝ ꯒꯨꯂꯥꯁꯦ ꯑꯉꯥꯡꯗ ꯁꯦꯒꯥꯏꯍꯜꯂꯛꯑꯦ ꯍꯥꯡꯗꯣꯛꯄꯁꯦ ꯍꯩꯇꯗꯅ ꯗ ꯍꯥꯞꯆꯔꯒꯦ ꯁꯤꯅ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯆꯥꯄꯣꯠꯁꯤꯡꯁꯤꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯁ꯭ꯄꯤꯁꯦꯜ ꯑꯣꯏꯕ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕꯗꯤ ꯁꯤꯒꯤ ꯁ꯭ꯋꯥꯟ ꯄꯥꯄꯔꯤꯁꯤꯅꯤꯀꯣ ꯃꯌꯥꯝ ꯑꯗꯣ ꯁꯤꯁꯦ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯖꯤꯕꯣꯂꯇꯥ ꯋꯥꯡꯈꯦꯝ ꯃꯥ ꯍꯧꯖꯤꯛ ꯖꯤꯕꯣꯂꯇꯥ ꯋꯥꯡꯈꯦꯝꯗꯒꯤ ꯖꯤꯕꯣꯂꯇꯥ ꯅꯤꯡꯊꯧꯈꯣꯡꯖꯝ ꯖꯤꯕꯣꯂꯇꯥ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯜꯂꯦ ꯃꯥ ꯃꯌꯨꯝꯄꯥꯜꯂꯕꯅꯤꯅ ꯁꯥꯔꯇꯤꯐꯤꯀꯦꯠ 3ꯁꯨ ꯄꯥꯏꯖꯔꯦ ꯑꯗꯣ ꯃꯥꯅ ꯌꯥꯝ ꯅꯨꯡꯁꯤꯕ ꯑꯃꯅ ꯑꯩ ꯋꯥꯔꯤ ꯑꯃ ꯇꯧꯖꯔꯝꯒꯦꯕ ꯃꯌꯥꯝ ꯆꯥꯛꯀꯧꯕ ꯈꯨꯗꯤꯡꯒꯤꯅꯦ ꯃꯥꯅ ꯂꯩꯁꯥꯔꯤꯉꯩꯗꯩ ꯍꯧꯅ ꯑꯩꯁꯦ ꯁꯤꯒꯤ ꯁ꯭ꯋꯥꯟ ꯄꯥꯄꯔꯤ ꯍꯥꯏꯕꯗꯤ ꯃꯌꯥꯡ ꯃꯀꯣꯏ ꯍꯥꯏꯔꯒꯁꯨ ꯈꯪꯅꯕ ꯁꯤꯒꯤ ꯑꯆꯥꯄꯣꯠꯁꯦ ꯑꯩꯅ ꯌꯥꯝ ꯄꯥꯝꯖꯈꯤꯕ ꯑꯆꯥꯄꯣꯠꯅꯦꯕ ꯑꯩ ꯌꯥꯝ ꯄꯥꯝꯖꯩꯑꯕ ꯑꯗꯨꯅ ꯃꯥꯅ ꯂꯩꯁꯥꯔꯤꯉꯩꯗ ꯑꯩ ꯁꯤ ꯑꯆꯥꯄꯣꯠꯁꯦ ꯄꯥꯝꯃꯦ ꯈꯪꯈꯤꯕꯗꯨꯅꯅꯦ ꯆꯥꯛꯀꯧꯕ ꯈꯨꯗꯤꯡꯒꯤ ꯌꯨꯝ ꯄꯥꯜꯂ ꯃꯇꯨꯡ ꯃꯥ ꯁꯥꯔꯇꯤꯐꯤꯀꯦꯠ 3 ꯄꯥꯏꯔꯕꯁꯦ ꯁꯤꯒꯤ ꯑꯆꯥꯄꯣꯠꯁꯦ ꯑꯩ ꯄꯥꯝꯃꯦ ꯍꯥꯏꯁꯦ ꯃꯥ ꯍꯧꯖꯤꯛꯐꯥꯎ ꯀꯥꯎꯕꯤꯗ꯭ꯔꯤꯕ ꯑꯗꯣ ꯃꯌꯥꯝ ꯃꯥꯅ ꯑꯩ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯈꯪꯕꯤꯔꯛꯄ ꯃꯌꯥꯝ ꯁꯤꯅ ꯁꯥꯈꯤꯅꯤ ꯁꯤꯅ ꯈꯨꯗꯝꯅꯤꯀꯣ ꯃꯌꯥꯝ ꯑꯗꯣ ꯇꯧꯔꯤꯁꯦ ꯃꯥꯅ ꯇꯧꯔꯤꯁꯦ ꯁꯤ ꯆꯥꯛꯀꯧꯕ ꯂꯥꯛꯄꯗ ꯁꯤꯅ ꯅꯪꯒꯤꯅꯦꯅ ꯍꯥꯏꯔꯒ ꯌꯥꯝ ꯁ꯭ꯄꯤꯁꯦꯜ ꯑꯣꯏꯅ ꯑꯩꯉꯣꯟꯗ ꯄꯤꯕꯤꯔꯝꯕ ꯑꯗꯩꯗ ꯑꯩꯅ ꯅꯨꯡꯁꯤꯃꯟꯗꯅ ꯏꯇꯥꯅ ꯄꯤꯕꯤꯔꯝꯕꯁꯦ ꯑꯩꯅ ꯃꯨꯛꯕꯥꯡ ꯇꯧꯖꯔꯛꯀꯦ ꯇꯧꯅꯤ ꯑꯗꯣ ꯑꯍꯟꯒꯤ ꯍꯥꯟꯅ ꯈꯤꯇꯪ ꯃꯍꯥꯎ ꯌꯦꯡꯅꯕ ꯏꯊꯟꯇ ꯆꯥꯕꯁꯨ ꯅꯨꯡꯉꯥꯏꯇꯦ ꯈꯤꯇꯪ ꯈꯥꯏꯗꯣꯛꯆꯈꯤꯒꯦ ꯃꯣꯏꯒꯤ ꯑꯗꯨꯒ ꯑꯩꯗꯤ ꯑꯗꯨꯝ ꯁꯤꯗꯩꯗ ꯀꯣꯠꯂꯒ ꯆꯥꯒꯦ ꯗ ꯁꯦꯡꯅ ꯃꯣꯏꯒꯤ ꯈꯤꯇꯪ ꯈꯥꯏꯗꯣꯛꯆꯈꯤꯒꯦ ꯍꯥꯏꯗꯤ ꯑꯊꯨꯝꯕꯗꯤ ꯂꯦꯛꯊꯣꯛꯄꯅꯤꯅ ꯑꯩꯅ ꯂꯣꯏ ꯆꯥꯕ ꯅꯅꯥ ꯁꯤꯅ ꯅꯣꯏ ꯃꯌꯥꯝ ꯈꯔ ꯆꯥꯃꯤꯟꯅꯁꯦ ꯇꯥꯕꯦꯛ ꯍꯣꯏ ꯑꯗꯒꯤ ꯕꯤꯀꯥꯁ ꯑꯗꯒꯤ ꯑꯇꯣꯟ ꯅꯣꯏ ꯈꯔ ꯆꯥꯃꯤꯟꯅꯔꯣ ꯅꯣꯏ ꯑꯉꯥꯡ ꯃꯌꯥꯝ ꯑꯗꯩ ꯒꯨꯂꯥꯁꯨ ꯁꯦ ꯑꯩ ꯈꯤꯇꯪ ꯈꯥꯏꯗꯣꯛꯆꯔꯛꯀꯦ ꯌꯥꯔꯦ ꯅꯠꯇꯦ ꯁꯤ ꯒꯨꯂꯥꯁꯦ ꯃꯣꯏ ꯍꯦꯛꯇ ꯆꯥꯖꯔꯒꯦ ꯍꯦꯛꯇ ꯈꯥꯏꯗꯕꯒꯤ ꯍꯦꯛꯇ ꯈꯨꯊꯨꯝ ꯑꯃꯅꯤ ꯃꯌꯥꯝ
Vì mà chết ông tán rơi thì tôi mẹ không. Nè, thôi Joker nó sao bom được đuôi tẹn nha. Toast with toast. Cảm ơn các bạn đã theo dõi và ủng hộ cho kênh Ghiền Mì Gõ để không bỏ lỡ những video hấp dẫn. Với sao bây giờ chả có cái ngon nào của nó bị hao hỏng rồi. Chả mà đâu có gì mà hao hỏng rồi. Nó thôi mà cô luôn là sao mà sẽ lấy nắp sân cái này nè. Nè. Alu bujia di pa mai da ngang bim sulai da na ngang de sinan pa Alu bujia le khá pam vậy mà. Hảo. Soan papa zet. Anh tuổi đấy nên này khai rồi. Thầm bay tờ đấy. Gula ra. Anh mặc zet. Gula gì chú. Aigi imanabi mayam aina sa hajabdo imanabi jibolata sarangdo mana pubirakuni mayam to gulab jamun si hane ta sajarage chị nông nupi mui mayam lúc nào cũng chưa sai mana bisa nó pura pura jauh dari bukan dalam tahu ini cuma ini lagi baik dah kan mana cuma cakap bubula dia kok selalu tentang biar kuda cakap mana kan dia Madam, cha chắn hoa ăn tại chứ làm gì? Mayang gi moti khangde deko. Ai di mayam koi nai gi ba. Harau ko mai mayam ji man tai khanjau ha di. Number 1 da ningmol ta ko ba. Adagi imoinu puja. Aduga ahum su da mai tai cherau ba. ahum ji dai kan kalak chai nong ngai ai gi mo di pen chai ha di. Maram di ko mayam. Atai jina yaksang ga di kan ta kalak di maram di thaban ju hai te. Aduna kasu thedok ba kalak palai jede. Aduga si swan papar jam mau yang jaragi mayam.
ꯍꯥꯞꯊꯔꯒꯦ ꯈꯨꯠꯅꯦꯠꯇ ꯃꯌꯥꯝ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯖꯤꯕꯣꯂꯇꯥ ꯆꯔꯥꯡꯅ ꯑꯩꯒꯤꯗꯃꯛꯇ ꯅꯨꯡꯁꯤꯅ ꯄꯤꯕꯤꯔꯝꯕ ꯁ꯭ꯋꯥꯟ ꯄꯥꯄꯔꯁꯦ ꯆꯥꯖꯔꯒꯦ ꯈꯨꯠꯅ ꯍꯦꯛꯇ ꯆꯥꯖꯔꯒꯦ ꯆꯥꯃꯁ ꯆꯥꯕꯁꯨ ꯅꯨꯡꯉꯥꯏꯇꯦ ꯃꯌꯥꯝ ꯄꯨꯟꯁꯤꯁꯦ ꯁꯤꯒꯗꯕ ꯄꯥꯝꯃꯨꯏꯀꯣ ꯁꯤꯒꯗꯕ ꯄꯥꯝꯃꯨꯏꯗ ꯑꯍꯥꯎ ꯑꯍꯥꯎꯕ ꯆꯥꯔꯒ ꯃꯇꯝ ꯀꯨꯏꯅ ꯂꯩꯖꯅꯤꯡꯉꯤꯗ ꯁꯤꯈ꯭ꯔꯗꯤ ꯑꯍꯥꯎ ꯑꯍꯥꯎ ꯃꯌꯥꯝꯁꯨ ꯆꯥ ꯐꯪꯒꯗꯕꯅꯦꯕ ꯑꯌꯥꯡꯕ ꯃꯈꯣꯏ ꯀꯥꯏꯅꯕ ꯁ꯭ꯋꯥꯟ ꯄꯥꯄꯔꯁꯦ ꯍꯥꯎꯈ꯭ꯔꯦꯗ ꯌꯥꯝꯃꯜꯂꯦꯍꯦ ꯁꯤꯝꯇꯪ ꯆꯥꯔꯒ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯂꯦꯛꯊꯣꯛꯑꯦ ꯍꯥꯎꯕ ꯉꯥꯁꯤ ꯆꯥꯔꯒ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯥꯕꯁꯨ ꯂꯣꯏꯖꯔꯕꯅꯤꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯚꯤꯗꯤꯑꯣꯁꯦ ꯃꯌꯥꯝ ꯍꯩꯕ ꯍꯩꯇꯕ ꯌꯥꯝ ꯋꯥꯅ ꯅꯝꯖꯔꯤꯅꯤꯀꯣ ꯃꯌꯥꯝ ꯃꯔꯛꯇ ꯁꯨꯝ ꯑꯩꯁꯨ ꯌꯥꯎꯖꯅꯤꯡꯗꯅ ꯌꯨꯇ꯭ꯌꯨꯕꯔ ꯃꯆꯥ ꯑꯝꯇ ꯑꯣꯏꯕ ꯉꯝꯖꯒꯦ ꯍꯥꯏꯗꯅ ꯑꯩꯁꯨ ꯌꯥꯎꯖꯔꯤꯕꯅꯤ ꯁꯨꯝ ꯃꯌꯥꯝ ꯃꯥꯡꯗ ꯁꯨꯝ ꯅꯨꯡꯉꯥꯏꯖꯗꯅ ꯄꯥꯝꯖꯗꯅ ꯑꯗꯣ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯝꯃꯨ ꯁꯤ ꯍꯥꯏꯖꯔꯒ ꯉꯁꯤꯒꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯅꯦꯛꯁ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ